Lakhipur online puthok saba July ki tang taramathoi irai numit ki Khomjinba Pao tabirase ahan bada maroi pao Manipuri Autonomous Council ki dabida Silchar gi Khudiram statue mamang da wakat mipam pangthokre Uma Central Committee ki demand ahum yawba memorandum Kamrup Metro ki DC da sinakre Tarahum doi suba sahitya kirtan Laisram kun mamang lekai da pangthokre Kasar jila ki mapam dasu Guru Purnima ki thoram chinglemna pangthoknakre Siba ki chairak lauthokraba Kerala ki nurse amabu kanbinaba Bharat Sarkar da haijakre amasung Jiribam da chathariba football tournament ki ngasi semi final animak sanaragani Hojik mapungiba pau tabirase Manipuri Autonomous Council Demand Coordination Committee na sinduna Silchar gi Khudiram statue mamang da wakat mipam mamang ngarang pangthokre nungthil gi pung ani da Coordination Committee ki Chairman Kangabam Santi Kumar na wahodok piraduna haudokiba wakat mipam aduda tongan ba lup sing gi luchingba sing amadi maira gi luchingbi singsu saruk yaduna tharomadu pangthokhi wakat mipam aduda committee gi convener Khetrimaim Singhajina haikibada aikhoi Assam da chahi cha kayamarom dagi khondaraklebasu aikhoi gi phangpham thokpa hak kayamarom ngasi phawba Assam Sarkar na bibide aduna haujik aikhoi amata oina aikhoi gi Autonomous Council phangnana ba honamina se haikhe Committee ki Chairman Kangabam Santi Kumar na haikibada aikhoi Assam gi itihas ka sagonana leiraklaba mitei amasung mitei pangal phurupni aikhoi economically socially yamna sotharakle aduna aikhoi gi amata ngairaba pambeidi Autonomous Council phangba sini haikhe Coordination Committee asigi Working Chairman Ngangom Ramakanta Vice Chairman Romin Luang Kaisam Kamdev Co-Convener Dr. Raju Kumuzam Seram Herajit amadi Joint Convener Okram Lakikantana chingba miyoi singna Manipuri Autonomous Council ama Assam da sembinaba wapam kaya su thambikhe miyoi chahum rom henbana wakat mipam aduda saruk yakhe Khudiram Boski mitam mamangda silcharda akoi ngasi phamjari se organization talama koi punna Manipuri Autonomous Council Demand Coordination Committee ka amble da phamjari se Assam da mitei gi Political Assembly amasung Parliamentary Representative lechabani na akoi na Autonomous Council da phangdrabadi akoi gi politically economically educationally amasung atai benefit mayam sabta phangaroi hadna hoina OBC community ahum Kos Rajbamshi Moran amasung motokta PB dauna abodo su Autonomous Council review akoi gi hakni constitution gi right ni Assam da sahi changma chatuk leraklaba population lakh manga helaba mitei khogi demand se Assam government na Assam ki chief minister na Assam ki cabinet na demand se thongon biwai na ko demand tawjabani mayam se mitei amasung mitei pangan khuding mak demand ni alamdi hingi ba Assam da hingi ba mitei amasung mitei pangan sil na isani se ki demand se thongon bina ba ko na Assam government ta appeal amasung request tawjabani Uma Kamrup District Committee na sinduna Uma Central Committee ki demand ahum yawba Assam ki Chief Minister da piba memorandum ama ngarang Kamrup Metro gi DC Sumit Satawan gi kuthang da Uma gi Central Committee ki Working President Ngangom Baladev amasung Uma Central Committee ki General Secretary Lamabam Chingthang Khomana kusinakre memorandum aduda palliba singdi ahanbada hauzik leiriba Manipuri Development Council asi mikhal tawraga sembirena ba
Anisubada Assam Sarkarna Athuba Matamda Manipuri Autonomous Council ama sembinaba aduga ahum subadana Assam da leiba Manipuri singbo Scheduled Tribe Plain da chansinbinaba asina chingba demand ahum asini DC ga unakiba duda Uma Central Committee ke Executive Member Koizam Brajababu amadi Lauremba Madan Chan Uma Kamrup District Committee ki VP Aramba Manimohon Uma Kamrup District Committee ki Secretary Budhachandra Laisram Uma Women's Handloom Committee ki President Khoirakpam Kunjesori amasung General Secretary Ningombam Phalguni sarukjaki Inat Aksari Balup Jingya Laikai Borkholana Manipuri Sahitya Parisar Assam Borkhola Branch Committee ka khusam naduna Zarul Tola Jingya Laikai da leiba Sri Sri Jagannath Laisangi Mandapta Numit mangani chupna pangthokadaba Mitei Mayek Tambagi Workshop ngarang haudokre Manipuri Sahitya Parisar Assam Borkhola Branch ke President Lairen Mayum Prajamanina Mifam Mapu oduna chathakiba haudokpagi thoromaduda Thaunaujam Monindrana athoiba mithunglen loinana Inat Pungaksariba Nahaluk ki President Lairen Lakpam Vidya Mitei Mayek Takpi Tambibagi oina lakhiba Somor Luang amasung Manikumar Naurem Chana ikai khumnajaba mithung oina sarukyaki Haurambam Ongbi Mirana program conduct tobiki Mitei Mayek tamba hokiba duda Mahiroi Chamaromna sarukyaki haire Jaribon Laisram Kunda Sagnairaba Aiba Moirengzam Deb Subram gi Sangaida Ngarang Tarahumdoi Suba Sahitya Kirtan gi Thorom Pangthokre Thorom adu Sahitya Bhushan Asem Manina Thorom Mapu Oiraga Manipuri Sahitya Parisar Tripura gi President L. Biramangol na Chief Guest aduga Manipuri Sahitya Parisar Assam gi Potharaba President Ngangom Joy Kumar amasung Thagwal Marup Jaribon gi President Nepram Monindrona Guest of Honor oina sarukjaki Thauramda Lisinganiga Kunmari Kunmangada Upadhi Panglakraba Singda Ikai Khumnajaba Utkibaga loinana Tripura gi Aiba Langonjam Biramangolda Anisuba Asem Harimon Ima Chaubi Ningsing Lifetime Achievement Award Lisinganiga Kunmanga Pidune Kai Khumnaki Thaurunga Mari Lainana Tongan Tongan ba Lairik Marigi Lairiki Maikum Hangki Lairik Sing adudi Subramgi Losing Chauba Mari Haubam Atombagi Mutkraba Laibaki Sindur P. Hemantagi Arepa Laitaba Khongset amasung Panchanan Sarma Sastrigi Siba Agyani Sahitya Kirtan gi thorom masida Tripura amadi Assam dagi aiba aibi singna saireng wareng na chingba pathok naki Chinglen Singa Memorial Welfare Society Head Office Joragulna ahanba oina Guru Kirtan gi thorom Joragulda pangthokre Layo Kraba Nat Sankirtan gi Guru Singi mafamda kachaba thorom asi Joragul Kaithel da leiba Community Hall da pangthokhi Thoromda Society gi President B. Robindra Sharma Dr. K.N. Chan, Retired Professor GC College, Kangabam Santi Kumar, Retired SES, R.K. Gopal Sana, Retired Secretary Irrigation, Government of Assam, Dr. Maimum Santi Kumar, Social Activist na Presidium Member Sing oina daisapamki. Presidium Member Singna Punna Maira Chukalapa Matungda, Guru Singda Shraddhanjali Katki. Lubasigi General Secretary Mutum Ulen Mitaina, Thorumgi Maroi Bawapong Piraba Matungda, Manipuri Cultural Art and Research Center Assamgi Mahiroi Singda Certificate Kusinaki. Mo Ulen na Guru Purnima Numirashida Barak Tampak da Natana Jirima Konsilaga Ekoina Masila Kasar Halakandi Amazon Sri Bumi District Ahuma Konjalapada Jiribam Jauna Magna Masida Laioi Graba Guru Singbu Kasi Nauna na Ningsing na Makoi Makonda Sogdanyo Likatuna Ekoi Kuding Magna Makoi Dagi Asilbat Lawagi Kudong Java Ama Ekoi Kuding Magta Pibiri Basya Masi Chinglen Singo Memorial Welfare Society na Ekoi da Jam Chauba Kudo Lama Tobuna Ai Hajan Nat Sankirtan Harinam Nat Sankirtan Haibasi Gauri Vaishnavism Chachaliba Mitei Khonaiga Dairiba Koi Mayam Giri Koi Ahan Bayo na Tawba Thabaksi Am Thina History Oiba Tunga Koi Sana ke Mayekna Mayeklani Ina Lehauraga Tabadum Bat Khauramamani Ado Masjid Jam Tangai Phagana Ramna Matamga Chunamati Haina
हेन थेंथरब थौरममनी हाइ थमजगे मसिगी वाफम से अइना पंजाबदी मयाम ताक्सब नचदे तो हाइब संकीर्तन सिगा नट संकीर्तन सिगा कमाइना मरी लेरैनि बुनो हाइब सिदा मांगद लेंचिल बैखोगी राजर्षि महाभाग्य चंद्र की अवदान याम लई नत सुमना हाइ तत् जथा परमज्ज शील निभ्यं नत सूत्रये हाइब श्लोक से कई शास्त्र जाऊबा श्लोक अमनी संगीत शास्त्र हाइरिबा श्लोक से भरत कौब मुनिना फंजबदगी महाना संस्कृत शास्त्र की पानिनी कौब नत सूत्र जुम्भम होइरगा कई नत संकीर्तन से महाना लेंगमी अदु हाइरिबा पानिनी सूत्र की नट संकीर्तन की सूत्र से मणिपुर की लेरंबिया अखोगी सिद्ध पुरुष ओजा सिंगना हेंगनबदगी नट पला ममिंग थोंदुना नट संकीर्तन होदोपिरमी हौजिक हौजिक लैरिबा संकीर्तनिया अखोइना मांगलम चटकी ओजा गुरु सिंबु इकाई खुमनबा अमदी मैखोइगी खुया खादा मैखोइगी चोरोंदा अखोइना निजबा हाइबसिदी हौजिक हौजिक अखोइ संकीर्तनिया अमा ओइना अमदी संकीर्तन बुनुंगसिबा अमा ओइना यामना मरु ओइबा मनी हाइना खंजरगा हमोइदा हाइरिबा थौरम मसी पांथोकचबनी संकीर्तन हाइबदी ध्यान कृते जजना त्रेतायन यज्ञ द्वापर हर्चयन जदाप्नोति तदाप्नोति कलौ संकीर्तन के सबम विष्णु पुराणदा इबिरिबा ममांगी साहित्य की मतमदा ध्यान त्रेतागी यज्ञ द्वापुर की अर्चना पूजा तौजब की महीना ईश्वर की खुबम ईश्वर की खुया खादा चंब ngमजबा अदुगुमना चप चाप मगुल लेरबा कली युक्ता संकीर्तन नोंग पांथोकचबना ध्यान यज्ञ पूजा की चप चाप मगुन फंगलबा अदुगुमलबा संकीर्तननी लाई सोनबदु अदुदा प्रोफेशन नम ओइबनिना सेन नम सुचंगी सैबा होंगिबा सिंगुवा सेन मथौ ताई अदुरसु युम्बु दोगी कइगुबा दसार लांगबनसे असे थोइ हाइरबदी मसाइगी कनोना सकपिरिबा येबिरिबा मरुंग थोंगिरिबा मयामदोना मदुगी अखोगी युम्बु दोगी काइदनाबा रेस्पोंसिबिलिटी मिलेबम थोइसनि कासार की बासकांदी काकमारादा लेबा चांदे शर्मा मणिपुरी संगीत विद्यालयदा गुरु पूर्णिमा की थौरम का मरी लेना नट संकीर्तन यावना गुरु पूर्णिमा की थौरम मपुंग फाना ngarang पांथोखरे थौरम की अहोबदा चोंगथाम गौराना मैरा चुखतुना थौरम हौदोखी थौरमदा गौरा सिंहा बासना शर्मा कांगबम कुलचंद्र चोंगथाम मोहन सिंगसुबम हिंगोंजाव अमदी थंबाल ngौना चिंगबा सगनारबा मिउ सिंगना दाइस थपमखी चांदे शर्मा मणिपुरी संगीत विद्यालय की प्रेसिडेंट चांदम मंगोल सैसकपा सेक्रेटरी हरीश सिंह वाइस प्रेसिडेंट एनजी मोलिंद्र नचिंबा मिउ सिंगना थौरम असिगा मरी लेना वांगांखी लोइनाना नट संकीर्तन का मरी लेनाबा ओजा सिंगना थौरम का मरी लेनाबा इसै कया सुसक्तुना मियाम की पुनिंग चिंगसिनखी निमित असिदा विद्यालय असिगी माहिरोय सिंगदा आईडी कार्ड खुसिनखी कासार डिस्ट्रिक्ट कांग्रेस की नौना खल्लब प्रेसिडेंट सजोल आचार्यबू सिलचर डिस्ट्रिक्ट ऑफिस तरामना उपगी थौरम अमदा डॉक्टर मैमुम शांति कुमारना लेंयान फी हुक्तुना हराव तयंब फोंथोखरे थौरम अदुदा हानगी सभापति अभिजीत पाल एक्स एमएलए अजित सिंह तोमाल बोनिक सूर्यकांत सरकार एमएलए खोलेलुद्दीन मजुमदार एमएलए मिसबाउल इस्लाम लस्कर महिला कांग्रेस की म्यूट सिंह अमसुंग कांग्रेस की थौमी कयामरुमना थौरम अदुदा सरुक जाखी कुमजा लिसिंग अनिगा कुनहुमदोइदगी जिरिबामदा सेंबा सागलिबा डाइट की बिल्डिंग असी अथुबा मतमदा लोइसिनबिदुना चलिबा चाही लिसिंग अनिगा कुनमंगा दगी सेशन हवनबिउ हाइना माहिरोय लुप तरुक एमसु एमएसएफ दसाम केएसए सुक अमदी एआईएमएस नंगारांग मणिपुर की गवर्नर दपीबा पॉइंट मंगा यावबा मेमोरेंडम अमा जिरिबाम की डेप्यूटी कमिश्नर की खुथांगदा खुसिनखरे मेमोरेंडम अदु पिसिलबा मतुंगदा केएसए जिरिबाम की प्रेसिडेंट के सोमोरजितना असुमना हाय
ngasi Jirbam gi Deputy Commissioner gi office na ngasi memorandum point manga yawba memorandum ama aikoi submit tawjarame hariba memorandum asida palliba si aikoi gi district ama oiba taragadi diet center ama leiba si sungoi soidana mathau taba posaka ama oibana mar moira kanda Jirbam da diet center leitaba amadi semgat sagaliba diet center asi hojik forward lawn 23 dagi sagatba hojik forward loidaba na mar moira kanda athuba matamda loisan biu amadi hariba diet center asi chaliba session 2025 asidagi mathau tawhan biu haiba point manga si haptaraga ngasi gi memorandum asi Deputy Commissioner gi kuthangda Governor amadi Chief Secretary Commissioner Education S Director SCRT Deputy Commissioner da ngasi gi memorandum asi thajabni Yemen gi miyoi ama hat ki baga mari lenana leibak aduna sibagi tanti piraklaba Kerala gi nurse Nimisa Priya bukan binanaba mahaki mung manung amadi Human Rights Group kayana Bharat Sarkar da haijakre thaudoga siga mari lenana lisingani ga taratret gi hoduna jail da leraklibi Nimisa Priya bu lakliba July gi taraturukta sibagi chairak lautok palaikre District Kang Association Jiribam na sinduna Dibong Kuno Community Hall gi kangsangda kangkhut taraturuk na saruk yaduna sanariba ahanba mix District Kang Tournament lisingani ke kunmanga gi ngarang sanakiba preliminary league round match da Ichel Club na Yawol Dibo Panjal Nipan taruk tamaithiba pikre match asi N Kiran amadi ke Manglemna referee amadi scorer oibikhi tournament asi gi ngasi nungtil pung amataba matamda Yawol C ga YLC Dibong Kuno ga sanagani Uchathol Pioneer Club Jiribam na sinduna club asigi sanabung da chathariba ahanba 6A side football tournament ki ngarang sanakiba aroiba quarter final knockout match da UPCB na South Kasimpur Youth Club bo goal mari suno da maithi han kre masigaloina na UPCB semi final da khong thangjin kre match asi M Basant Aziz Haider amadi John na conduct tobiki tournament asigi ngasi nungtil pung ahum makhai taba matamda MSUC ga Titan FC ga ahanba semi final match sanagani aduga ani suba semi final match na nungtil gi pung mari ga minute kunda UBCB ga Sunrise Club ka sanagani aduga final match na July gi 19 gi nungtil gi pung ahum makhai taba matamda sanagani Nungairaba Pao Yoga acupressure amadi physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit kudingi ayuki pung mapandagi numitangi pung 3 phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Kanganjaba ma Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani ge advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu tabak pijabagi kudung saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare akupa maroli tamak Institute of Medical and Paramedical Science Ismail Market Central Road Silchada Lengsimbirabu Natraga mobile number 93957324560 of Honobio
Well Care Medicals Lakhipur Ward number 8 na makhal maka anaba kaya gidamak maming lairaba Dr. Singna laying bagi kudong saba pisari Dr. Yusuf F. Chaudhary MS Nakong Naton amadi Kaunawgi Specialist amasung Dr. Rehena Sultana MD Angangi Specialist Dr. Ani Asina Nomaizing Kudingi Numitung Bapung Tarani Thuitigi layang gani Dr. C.H. Rakesh Singha MS Orthopedic Surgeon Sarugi Dr. Asina Laibak Popan Mit Kudingi Nungtili Pung Ahom Dagi layang gani Dr. Setam Bisas MS Dr. Asina Nungsang Gallbladder da Nung Laiba Khoirin Pomba Phimosis Paraphimosis na Chingbagi layang nanabagi damak Numit Kudingi Ayuki Pung Nipan Dagi Mapan Pauba Aduga Nungtil Pung Ani Makai Dagi na Numidang Pung Mapan Pauba layang gani Dr. Bikram Bhuya Dentist PTS Jagi Dr. Asina Numit Kudingi Nungtil Gi Matamda layang gani Dr. Benjir Ahmad Loskorna Numit Kudingi Numidang Wairam Pung Taruk Dagi na Mapan Pauba Aduga Dr. Puspita Singhana Numit Kudingi Ayuki Pung Nipan Dagi na Mapan Pauba Aduga Nungtil Gi Pung Ani Makai Dagi Taruk Pauba layang gani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai Amasung Thangza Kudingi Nungtil Gi Pung Ani Dagi layang gani Akupa Marol Amadi Bukungi Damak Well Care Medicals Lakhipur Ward number 8 ki mobile number 8134835398 number asida pau phawna bina bahari Lakhipur online channel asibu yengbiri basingna pau asibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada Maroiba Pao Amukhanna Manipuri Autonomous Council gi dabida Silchar gi Khudiram statue mamangda wakat mipan pangthokre Uma Central Committee gi demand ahum yawba memorandum Kamrup Metro gi DC da sinakre Tarahumdoi suba sahitya kirtan Laisram kun mamang lekai da pangthokre Kasar jila gi mafam dasu Guru Purnima gi thoram chinglemna pangthoknakre Sibagi Chairak Lauthokraba Kerala ki nurse amabu kanbinaba Bharat Sarkar da haijakre amasung Jiribam da chathariba football tournament ki ngasi semi final animak sanaragani Lakhipur online YouTube channel gi pau sanduk chaba ngasi gi oinadi matang asida loijare